Sida mi tong amari dom sibi mona khat ma pan phawdo ga simi jene ka phawdo ga sigi je kai ba sida si gari da tong amadi si ni de sida tem ni sidi sida hori yo to oh na sai hat ma pa nungdangi pung taraga minit taramapan chapam adwaituda hadakta Kongba Laishram Leikaida nongna hongakpa Haobam iposoba mai nupina Seema haiba makoi se ngarang nini huni da ngai moina hongjara leibase moi mayum makai sadorini plan tawjara ini adaida akoi ikhang khangudana makoina khamba gari sida nongmei round ahumgumba kapsalamba si akoina yamna nungaijade maramdi makoi imungsiga kanagumba nungainadaba leibra adu haibadusu akoi ngasi phamjariba dharna se akoi sideda singdopiro Kongba Laishram Leikaigi maira paibi akoina ngasi sinja langjaraga ngasi gi dharna se pangthokjabani sugumba yumlakta nongmei mafam rang khangdana indang athinbada kapsalakpa haibase akoidi hauji mipai thabaibagi matamne maramdi kuki lan tawbudagi maitei akoise sukimatik waraba tanjani tanja sida sumaina akoigi yumlakta mathong marong khangdana akoigi ichilinau isa isung haktani koi maitei macha ngakto oirangani tawrisisu sideida kapsalamba haibase nakoina nungaitaba phaneam leiragasu imungsiga natraga lekai sida laaga akoi sumsumbagi simphagi nungaitaba maram lei haibana singbado isasa inausa nakoina singdokpiro koi noina changakpagi thungjil launa hangdana leiri nakoi busu akoigi isa isung haktani akoisu nakoigi naman handon haktani aduna aikoi nungsi chanana leiminasi aikoina maitai akoi masen sumaina crime ama lekai enda kari enda crime ama thokpa matamda kukina di harangdoini aduga akoi lekai da leiba nupi angang akoi su pakhatsai maram din nongmei haibase palaga mi sibanina maram aduna nakoina phana yamda nungai taba leiragasu nakoigi pendabado hairalaw akoina nakoibu taramna oi aduga sumaina matung tabadasu amuhanna makoida lekai sida maina nongmei kaptana akoi aki akhangse nanghanbiganu nupi angang oiba akoiti pangan sonbanina hat sonbanina akoi mipai jai pakhatsai aduiduna nakoina nungai taba mayam leiram taragasu nakoina singtorao khabar gi thongda dagi news gi thongda nakoina nungai taba mayam do singdoro haibase akoina ngasi nakoigi nafamda request tawjari haibasima akoina mara paibigi site ge koina nakoi nafamda haijari hana haijari nakoi lao nakoi changak nambagi thamda akoina thungjil launa hangdana leiri haiba wafamse akoina ngasi media gi thongda haijari nakoina yabiro haiba wafamse amuka na haijari se hairaga losinjari ngarang Kongba Laishram Leikaida yumna potharaga leibani naina haksang ngamdena pung mapan ga minit 30 jida masak khangdaba gari ama laaga aigi gari jida live tem tawai mawong da nongmei maru ahum kapami nongmei maru ahum je yumlakta tawri biche kana apta inungaina da got ba leiti azubo kana gu mana nungai ta ba leiraga jo adu matamna chengdok bilaktuna karino kana ro abato wari cheng mai cheng na thana che yumlakta sumaina mayam marakta ba samyam ta awa bi ba je pam yamna nungai tingangai nanguna ju lakjabane nahandagi khongjlagone ingani parjingai da sumaina gari se surokta khama laibada kapsalamaje kananu haibado nungai ta bale lagasu singdokminaraga punna minaraga wari sana thokche yainai mayamgi mateng lawjarai lekai club sangsara mayamgi mateng lawjarai sidadi mateng pangbiu mapan thokwa tumba jaba khangna leidoribane sidadi singdokmirwana pasam yamna sai haijari khunona